Watuna Ladiba College ke Ojah Chatret Marifu Mangarum asi Lakliba October Faubi Manungda Menshinnaba Lengak no Hotnari Haina Directorate of Education UG Director Radhakanta na Fongdorakli Wafamasi DIPR na Paring Naina Chatarakliba Mid the Press ki Thoramda Mahakna Fongdokibane Directorate of Education UNA Paikatliba Tabak Thoram Singh Miam the Marik Chumna Kanghananabagi Pandamda Pangtokiba Thoramatuda DIPR ki Director Dr. Thongnauzam Charanjit Yauna Education UK Director Radhakanta, Additional Director Bungda Maibam, OSD Dr. W. Robindro Amadi FAH Omana Sarukyaki. Paumi Singa Unabadada Director Radhakanta Hai, State Asida Lengaki College Kuntramari Amadi, Edit College Tarataret Punna College Yankai Matoi Lay, State Asigi District Singi Manungda College Kwaidagi, Yamna Labor District na Imphal West District ni, District Asida Punna College Tarani Toi Lay, Laibag Asida Anoba Education Policy NEP 2020, Chatnaba Hokibadaki Chahi Ohum Tamlamba Graduate Program Asi Ngasidi Chahi Mariki Graduate Program Oide, Anoba Education Policy asi Chatnarakpa Siga Iruinana, State Asida College ke Ojah Singh, Watpagi Kudong Chadaba Mayuk Nade, State Asigi Oina College Ojah ki, Sanction Post asi Punalising Aniga, Chahum Humputara Taruk Romne, Adubu Ladyba Sanction Post asigi Manungda Hozik State Asida Punna College ke Ojah Lising Amaga, Chamanga Mariputara Matoi Rom, Kaktamak Laiduna, Ojah Masing Chatre Marifumanga Watuna Lady, Ojah Watpagi Chang Ase Chada Kuntra Humdoini, Walipo Ojagi Masing Ase Hokiba Chahidagi, Menshinnaba Hotnari Lakli, Hiramasigi Matanga Department Asina Ojah Nifu. Ngakpigani Chambri Kuntra Longnabagi Matangda MPSC da requisition Thakre, Ojah Lobugi process Ase Hozik Ayamba Lushilakle, MCS ke examination Pangtokiba Aduda Ojah Lobugi process Ase Khara Thinthakibane, Marak Asida Lengak Nauna Assistant Professor, Chani Kunmanga Longnaba approved Tawre, Masi Loraklabadi State Asida College ke Ojah Watpagi Awaba Toina Lateroi Hai Nakale, Amarom the Chetliba Chahi Asigi January Thada Supreme Court na Laibak Asida Watun Ladyba Ojah Singh, Lakliba Chahi Mari Asigi Manungda, mentioned Gadabani Haina, Directive P. Cray, Directive Asi Laibana, State Lengak Nasu State Asida Watun Ladyba Ojah Singh, Menkatnaba Akan Mamongda Hotnari. Lakliba October Tha Faubada Awatpa Ojah Singh Ase Menkat Pangam Lagani Thaze Haina, Mahakna Makataki. Lairiba colleges mayam singsida hoji BEd ki mayam training mayam tawri bani madu mayam singje kamaina face out tawga dege moisi amu kamaina haiba ITF se hangba yaga dege haibagi fibam sida ista akoina hoji se all together saurangna Manipur da stand alone lairiba teachers education si saurangna train pan gumba lei so lairiba all Manipur gi oina saurangna train pan gumba masing se lei akoida laibada masisi multidisciplinary institution ama ongadawani moise haibadi ma matang BEd khatang takpa yararoiba atopa maybe history geography adugumba undergraduate ki program takadawani khara adugumba gi ma program ama hangdaba yararoiba adugi hangnanabagi akoina haiba simoida 6 months ki ama akoina piye hojikse plan ama tawana timeline ama hojikse akoina target tawrakadoisina nasagi next 27-28 ki post di hangba yararoi aduna 28-29 gi session da moi se hangba yana na bagi akoina masi hangi hai taragadi NCT da National Council of Teachers Education da thaga doini masi se Irang asina maram oiraga lanjenaduna leiriba college tamliba IDP mahairoi singda piriba khudongchaba singi matangda palladuna mahakna hai Chief Minister's College Students Rehabilitation Scheme gi makhada irang asigi chaitheng fanglaba college tamliba IDP mahairoi singda lemna admission tawbuge khudongchaba piri loinana kumja English ngani kunmanga kuntaruk session gi oina puna IDP mahairoi Chatret Yankai Madida Lupalising Taragi Scholarship Sing Kushina Kray, Kumja English Ngani Kuntaru Kuntare Station Gi Oinaso, Data Kana Kongatli, Data Ase Kongatba Hek Loibaga IDP Mahiri Singda Scheme Asigi Kudong Chaba Chapchana, Fangangani Haina Mahakna Fongduke, Mahakna Makata na Hai, College Fagarhan Mission Gi, Makada State Asida Lairiba, College Sing Ase Matam Gachuna Bamongda Semgat Sagat Nabathorang Pakatli, Punna Lengaki College Kuntramari Laibagi Manungda College
college kundi apunba lupa crore yankairom thadadna ningthina sem saba loire mission asigi ani suba phase ta lemhuriba college taramari asi ningthina sem sana bo hotnari haina mahakna pongdokhi mahairoi sing college ta kaba chang nemliba asi yengshinaba lengakna paikhatliba thaurangi matangda palladuna mahakna makatana hai college ki mahairoi singna college kabagi chang hanthariba asi yengshinaba higher education management information system hemis haiba centralized monitoring system ama paikhatnaba thaurang tawri system asina mahairoi singna college karakpada biometric loba yauna AI gi mating loduna mahairoi singge attendance verification pangthokani system asi ningthina chatnaba hauragadi mahairoi singna college karakpagi chang asi hengalakani thaze haina mahakna makhata ki karamba subject sing akoina hang sigen haibase sigi matangda akoi hojing na sai clustering akoi committee am kana kana yengchan li hojik se cluster tawrakanda aduna karamba subject singna akoi manipur siga sanagadage haibadi karamba subject sing haitadi hekta punghangda hangbasina su mukana dedana akoida nasagi hangakanda nasagi satra singda kanagadauba adugi mayam sindugi ama expert committee amana kanna hojik yengchalliba next akoigi session dagi hoba yananabagi target ta cluster taro any college amada hangi taragadi nasagi potse akoigi da post creation tawba matamda liabilities mayam financial gi aduguma problem mayam ama akoida finance gi laiba state gi laiba fibam sina nasagi aduduna hairiba stage da akoigi some subject khara hai tarase philosophy hairasi statistics hairasi moi singse college khara hanga lai singsida su laiba mayam singsida su chatra singsi yamna laktaba adoi taragadi college singsta amani college amani dagi lauthokraga haiba dugi magi laiba post singdu atopa emerging oiba singdu da thamnanabagi ama koina expert committee ama khana hujikana yengjalliba